Russia amasung Ukraine gi oiba landform asidi yamna chawba development amakak thorakre madudi US gi oiba special envoy ama Russia da chattuna Russian official wari sanakraba matungda Russian President Vladimir Putin gi maikei gi landform asigi matangda wari sananabagi damakta yarakre meeting ama sinnabagi damakta matam lepkre US President Donald Trump amasung Vladimir Putin ga unaduna wari watai sanabagi oina pangthokadoriba mifam asida US lengaki maikei puthokadaba wafam singni haibagi oiba document ama lek oirakle haiduna hauji asi media house kaya amagi maikei yamna kanna cover tawnari lik oirakpa document ne haiduna media house kaya amagi maikei cover tawnariba document aduda yawriba wafam sing aduna chumlamba taragadi Ukraine di turenda kautharamba chap managadore Nakalamurum the US amasung India gi oin hauzik lairiba trade war asisu kumai tagadori US President Donald Trump ki maikei India gi khwaidigi maru oiba pathok ama oiriba pharmaceutical gi oiba product asida 250% fawba tariff thamjilakpa yai aduga lakadoriba matam asida India hairiba country asika US lengaka wari watai amata trade gi oiba lambi asida sanararoi negotiation amata chathararoi haiduna media house khara da phongdokpa tanarakli matang asida yam interesting oiba thawdu amaga haiba taragadi mamangda India amasung China hariba country ni sigi marakta kariguma unkhanaba lakba matamda US ki maikei dagi China gi aggression gi mayokta Indian gi damakta US na lepli haiba wafam ase ekhuna taba fankibani adubu handaki matang asidi India ki strategic partner ni hariba US hariba country sigi maikei dagi chatharakliba bullying gi oiba thawong asida China gi maikei dagi India gi damakta lepli haiduna mu phongdorakli Another video over the Amukan Toram Luxury, Russia Amazon Ukraine Yuba land from Masilosina Bagida Makta, US President Donald Trump Makedi Yamna Kan Honabaki Housing, Nauna Lakiba developments in Aduga Nakal Amaromdana, India Amazon US ki Oiba, Trade Matang the Muknava Asina, Honglakliba Kayasing Asiki Matang the Amuk Yang Winasi. Yahanan with the House US President Oiba Donald Trump Makedi. EU amasung USA gi oiba trade deal ama sign tawkhroba matungda yamna kanna honaduna Russia amasung Ukraine yuiba landform asi ceasefire poraknabagi damakta honariba khongthang asida yamna chawba achievement amagumna yamna anauba development amakhak lakli Donald Trump hairiba miyu asina mahangna president oiraktrungai gi mamang election campaign gi matamda kariguma mahangna president oirakpa taragadi president hek oirakpa numit aduda Russia amasung Ukraine yuiba landform asi loshingani haiduna adumak phungduktuna lakhibani adubu mahangna pham pairapa fana kuiraba fawda loshinma ngamdaba ngahang ngahaki oiba wafam sing phungduktuna lakpa asida Donald Trump hairiba miyu asi machinda kaktama pangangda ngangba Russia amasung Ukraine yuiba landform asibu loishinba pamdaba miwi amani natragana mahak asi mapangal yaudabadagi landform asi loishinba ngamdabani haiduna miwi kya amagi maikei gi noknaduna laklibani Both carding mamangda phongdokiba wafam aduga yamna tayonaba mawong amakakta president hek oirakbaga matam kharagi matungda Russian President Vladimir Putin thagatpa Russia abu thagatpagi oiba wafam sing phongdoraktuna Ukraine bu langthokpagi oiba mawong amada lakbadagi Donald Trump asi Ukraine hairiba NATO oina bigidamakta lan thengnariba country asigidamakta lepidre Russia gi michang oina male haiba wafam fawba adumak phongdoknakibani adubu ikang khangaudana Trump gi oina lairiba administration gi maikei digi lairiba landform asida khuthinjinba horaki Petron missile defense system laiba matamda Europe gi oiba country sing asina paisa putoktuna lawgani free da lawro haiba wafam phongdokraba matung amasung US amasung EU gi oiba trade deal sign tawkraba matung asida Donald Trump gi maikei digi yamna thawai yauna hojik landform asi loshinabagi damakta honarakibani Ukraine amasung Russia gi oiba landform asi achuba matamda loshingadabini haiduna deadline pidaba matungda kariguma madu tawdaba taragadi Russia gi mathakta ahenma sanction thamjingani haibadagi hauraga nuclear submarine thajinbana chingba makal makha kya gi oiba kongthangsing asi lokhalaba matungda hojik US gi oiba special envoy ama Russia da chatuna Russian lainga ki oiba official ga wari sanakhiba adugi yamna chawwa achievement ama oina US President Donald Trump amasung Russian President Vladimir Putin ani asi punna faminaduna landform asigi matangda khana nainaba haugadori Achuba matamda luchingba ani asi United Arab Emirates hairiba West Asia da lairiba country asida unaduna wari watai asi shanaba yabagi oiba yamna chawba oithokpa leire haiba wafam asi phongdokli pangthokadoriba mifam asida US lengaki maikei ri puthokadaba wafam singi oiba document ni haiba am hojik lik oire haiduna yamna kana media house ki amagi maikei ri cover tawnarakli hojik lairiba Russia amasung Ukraine oiba landform asi loshinabagi damakta khwaidigi yamna chawba ahanba khongthang ni haina panariba United Arab Emirates pangthokadoriba mifam asida Ukraine ki President Zelensky yaudana Trump amasung Putin hairiba luchingba ani asi khaktamak faminaduna wari sanabagi fibamda lairi masida sunatana hairiba mifam aduda wari watai sanaba matamda US ki maikei gi puthokadoriba negotiation gi oiba point ni haiba ama yamna kana lik oirakliba asida yauriba wafam asi Russia amasung Ukraine gi oiba landform asi loshinabagi damakta Donald Trump ki maikei US lengakna thamgadoriba wafam asi Housing Ukraine hairiba mafam asida soknariba landform asigi manungda Russia gi side gi Ukraine gi territory oiba taragasu Russia na hauji capture tawduna leiriba mafam sing asi
ꯔꯁꯤꯌꯥꯗ ꯄꯤꯊꯣꯛꯈꯤꯕ ꯑꯗꯨꯒ ꯃꯗꯨꯒꯤ ꯑꯦꯛꯁꯆꯦꯟꯖ ꯑꯣꯏꯅ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯏꯁꯤꯟꯗꯨꯅ ꯁꯤꯁꯐꯥꯌꯔ ꯄꯨꯔꯛꯄ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯆꯍꯤ ꯑꯍꯨꯝꯂꯣꯝ ꯁꯣꯛꯅꯔꯛꯂꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥꯅ ꯀꯦꯞꯆꯔ ꯇꯧꯗꯨꯅ ꯂꯧꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯗꯣꯃꯤꯅꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯅꯤ ꯍꯧꯖꯤꯛ ꯎꯔꯤꯕ ꯑꯁꯤ꯫ ꯃꯁꯤꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯐꯝ ꯑꯅꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯅꯧꯕ ꯀꯟꯇ꯭ꯔꯤꯅꯤ ꯍꯥꯏꯗꯨꯅ ꯂꯨꯍꯥꯟꯁ ꯄꯤꯄꯜꯁ ꯔꯤꯄꯕ꯭ꯂꯤꯛ ꯑꯃꯁꯨꯡ ꯗꯣꯅꯦꯠꯁ ꯄꯤꯄꯜꯁ ꯔꯤꯄꯕ꯭ꯂꯤꯛ ꯍꯥꯏꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯗꯣꯟꯕꯥꯁ ꯔꯤꯖꯟꯒꯤ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯐꯝ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯁꯥꯎꯠ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯀꯦꯞꯆꯔ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯔꯁꯤꯌꯥꯗ ꯄꯤꯊꯣꯛꯈꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯍꯧꯖꯤꯛ ꯗꯣꯀꯨꯃꯦꯟ ꯑꯗꯨꯗ ꯌꯥꯎꯔꯛꯂꯤꯕ ꯑꯁꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯊꯣꯔꯛꯄꯗꯒꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯅꯔꯛꯂꯤ, ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯊꯣꯔꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯚꯣꯂꯣꯗꯣꯃꯤꯔ ꯖꯦꯂꯦꯟꯁꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯐꯝꯗꯨꯅ ꯁꯤꯁꯐꯥꯌꯔꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯔꯤꯀ꯭ꯋꯦꯁꯠ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯔꯛꯇꯕꯗꯒꯤ ꯃꯤꯐꯝ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯤꯐꯝꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯔꯛꯄ ꯃꯇꯝꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯇꯦꯔꯤꯇꯣꯔꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯟꯅꯕ ꯃꯇꯝꯗ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯃꯠꯇ ꯌꯥꯎꯗꯅ USA ꯑꯃꯁꯨꯡ ꯔꯁꯤꯌꯥ ꯈꯛꯇꯃꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯛꯅꯔꯛꯄ ꯑꯁꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯁꯣꯚꯔꯦꯅꯤꯇꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯅ ꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯆꯍꯤ ꯑꯍꯨꯝ ꯍꯦꯟꯅ ꯂꯥꯟ ꯁꯣꯛꯅꯔꯛꯂꯕ ꯃꯇꯨꯡꯗ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯕꯨ ꯁꯤꯁꯐꯥꯌꯔ ꯂꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯅꯦꯇꯣꯒꯤ ꯃꯦꯝꯕꯔ ꯃꯔꯨꯑꯣꯏꯅ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯃꯁꯨꯡ EUꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯖꯤꯟ ꯊꯝꯈꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯔꯁꯤꯌꯥꯅ ꯀꯦꯞꯆꯔ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯇꯦꯔꯤꯇꯣꯔꯤꯁꯤꯡ ꯑꯁꯤ ꯍꯟꯗꯣꯛꯂꯕ ꯃꯇꯝꯗ ꯈꯛꯇꯃꯛ ꯁꯤꯁꯐꯥꯌꯔ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯀꯟꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯁꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤ ꯑꯃꯠꯇ ꯔꯁꯤꯌꯥꯗ ꯄꯤꯊꯣꯛꯄ ꯌꯥꯔꯣꯏ, ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯗꯨꯃꯛ ꯊꯝꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯤꯛ ꯑꯣꯏꯔꯛꯂꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤꯕ ꯗꯣꯀꯨꯃꯦꯟ ꯑꯗꯨ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯌꯨꯔꯣꯞꯀꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯃꯤꯄꯥꯏꯅꯤꯡꯉꯥꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯌꯦꯡꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯀꯔꯝꯕ ꯋꯥꯐꯝꯁꯤꯡ ꯈꯟꯅꯔꯛꯄꯒꯦ, ꯀꯔꯝꯕ ꯃꯑꯣꯡꯗ ꯌꯥꯅꯔꯛꯄꯒꯦ, ꯑꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯟꯐꯝ ꯑꯁꯤꯁꯨ ꯂꯣꯏꯁꯤꯟꯕ ꯑꯣꯏꯔꯁꯅꯨ꯫ ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯅꯥꯀꯜ ꯑꯃꯗ ꯂꯩꯈ꯭ꯔꯒ ꯍꯧꯖꯤꯛ USAꯒꯤ ꯑꯣꯏꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯄꯥꯔꯠꯅꯔꯅꯤ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ US ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯦꯔꯤꯐꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯟ ꯑꯃ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯦꯠꯅꯔꯤꯕ, ꯉꯪꯈꯠꯅꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯐꯤꯚꯝꯗ ꯌꯧꯁꯤꯜꯂꯛꯈ꯭ꯔꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯦꯗꯤꯌꯥ ꯑꯃꯁꯨꯡ ꯄ꯭ꯔꯦꯁ ꯄꯥꯔꯁꯅꯦꯜꯁꯤꯡ ꯎꯕꯗ ꯀꯌꯥ ꯈꯣꯏꯗꯥꯗꯕ ꯏꯟꯗꯤꯌꯟ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄ꯭ꯔꯦꯁ ꯕ꯭ꯔꯤꯐꯤꯡ ꯇꯧꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯂꯧꯃꯤ ꯁꯤꯟꯃꯤ ꯑꯃꯁꯨꯡ ꯉꯥꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯂꯩꯉꯥꯛꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯦꯞꯀꯅꯤ, USAꯅ ꯊꯝꯂꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯐꯣꯡꯗꯣꯛꯄ ꯑꯩꯈꯣꯏꯅ ꯇꯥꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯃꯨꯛ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯁꯤ USꯅ ꯊꯥꯔꯤꯕ ꯃꯇꯝ ꯑꯁꯤ ꯍꯌꯦꯡꯅꯤ ꯂꯣꯏꯒꯗꯧꯔꯤꯕꯁꯤ꯫ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ US ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ 250% ꯐꯥꯎꯕ ꯌꯧꯅ ꯄꯣꯠꯂꯝ ꯈꯔꯗ ꯇꯦꯔꯤꯐ ꯊꯝꯖꯤꯜꯂꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯒ ꯑꯃꯨꯛ ꯊꯣꯔꯛꯂꯤꯕ ꯑꯁꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯎꯅꯕ ꯐꯥꯎꯕ ꯌꯥꯗ꯭ꯔꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯌꯨꯝꯊꯪꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛꯁꯤꯡꯒꯤ ꯃꯔꯤ ꯑꯁꯤꯗ ꯇ꯭ꯔꯝꯞꯅ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯌꯥꯝꯅ ꯅꯛꯁꯤꯟꯍꯟꯕꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯔꯦ꯫ ꯃꯇꯝ ꯑꯃꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯟ ꯑꯣꯐ ꯅꯠꯇ꯭ꯔꯒꯅ ꯕꯣꯔꯗꯔ ꯗꯤꯁꯄ꯭ꯌꯨꯠꯅꯆꯤꯡꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯄ ꯃꯇꯝꯗ USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯏꯅꯥꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯦꯒ꯭ꯔꯦꯁꯟ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ USꯅ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯂꯦꯞꯂꯤ, ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯇꯦꯡ ꯇꯧꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯟꯖꯤꯟ ꯇꯥꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ US ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯦꯔꯤꯐ ꯋꯥꯔ ꯑꯁꯤꯗ ꯆꯥꯏꯅꯤꯁ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯂꯦꯞꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯕꯨꯂꯤ ꯇꯧꯔꯤꯕ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤꯕ ꯀꯟꯗꯤꯁꯟ ꯑꯃꯍꯦꯛ ꯌꯥꯔꯨꯕ ꯇꯥꯔꯒꯗꯤ ꯐꯝꯕ ꯆꯠꯂꯒ ꯍꯤꯞꯄ ꯆꯠꯂꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯍꯦꯟꯕ ꯀꯟꯗꯤꯁꯟ ꯀꯌా ꯑꯃ ꯊꯝꯖꯤꯜꯂꯛꯇꯨꯅ ꯏꯟꯗꯤꯌꯥꯕꯨ ꯆꯥꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯨꯛꯌꯥ ꯌꯥꯔꯨꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯟ ꯑꯦꯝꯕꯦꯁꯤꯗ ꯂꯩꯔꯤꯕ ꯆꯥꯏꯅꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯔꯛꯄ ꯑꯦꯝꯕꯦꯁꯤꯗꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯄꯟꯂꯤ ꯐꯣꯡꯅ ꯊꯣꯔꯛꯇꯨꯅ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯨꯛꯀꯁꯨ ꯅꯧꯍꯧꯅꯅ ꯎꯠꯂꯔꯦ ꯃꯗꯨꯗꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯄꯔꯃꯅꯦꯟꯠ ꯐ꯭ꯔꯦꯟꯗꯁꯤꯞ ꯑꯃꯠꯇ ꯂꯩꯇꯦ, ꯂꯩꯔꯤꯕꯗꯤ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯒꯤ ꯑꯣꯏꯕ ꯄꯔꯃꯅꯦꯟꯠ ꯏꯟꯇꯔꯦꯁꯠ ꯑꯗꯨ ꯈꯛꯇꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ꯫